Russia ki President Vladimir Putin asi mathangi tamdadi President oidabagi chance yamna wangna laikhre. Masigi khudam haibabu Russia ki tongan ba cities jangkhai mari dagi miyoi singna Ukraine da chathariba lal asi khudakta leptrabadi mathangi bohotta Putin gi mayukta laigani haina lambi da thoktuna fongna laukhre. Putin gi against the labor Russian citizen ngasidi masing amuk hena hengatkre. Chathariba Russia amadi Ukraine gi war asi Ukraine na Russia da sangjau haiba yadabadagi hanna oiramliba lan gi fibam asidagi akanba mawongda Russia na onthokre. Hojik ki oibada lal asi horakpadagi Ukraine na Russia gi thugai ki ba war gi oiba kuchukulai masing asi tank chaniga yankhai matoi helicopter masing kunthraga taret aircraft masing kunthraga humdoi armor vehicle masing chamapal ga kuntramapal artillery bomb kap nangai gi mechil asi chamaga manga amadi ising da yangna thoba ngamba light speed boat masing ani thugai khrei. Amaronda lal lepnaba khongjang changsil liba Russian citizen sing asida Putin na yengliba mityeng asi criminal amadi terrorist kum khanduna makoibu tamthina khudthari. Serak asida Ukraine na Russian army fajinduna thamba masing nongmagi yangkhulakli. Ukraine na fajinduna thamliba Russian army sing asida Ukraine gi miyoi sing na mayum da call tawhanduna imungi miyoi singa wari watai sanhankhre. Hojik tonganba media kiyadagi Russia amadi Ukraine country ani asina tawriba lal asi lan tawribra machin manau khatnaribra haibagi wahang kya hangnarukli. Masigi maramdi screen da uniba video asina sakhi ohelli. Russian singna Ukraine da tawriba lal asi khudakta lepnangai gi damakta akanba khongjang changsilli. Masigi maramdi Russia amadi Ukraine hariba laibak ani asi tonganba country amamam oijargasu pokminnaba machin manau gumbani. Laibak ani asi haibadi Adom su amuktang khanduna yengbiyu laibak ani asi yanadudana lan tawnaraba asifau mayamba oibasingna lamhenba manawnipa warakpada imungi miyoisingna kanbibagum Putin na Ukraine bun namjanam thekpirabasu Russia da leiba miyoisingna hojik mikup asida Ukraine da tawriba lal asi lepiyo haiduna karigi damakta makoi masamaki president oiriba Putin gi mathakta dabi tawgadawriba. Adubu kanba changsiluriba makhoisu kharadi sokpatabani asumna Putin gi mathakta lal asibu lepnaba changsiluriba Russian citizen sing asi makhoisu Ukraine gi damak leplubagi awaba takhre. Hojik Putin gi mathakta Russian singna changsilliba lal asibu lepnaba khongjang asi apikpa cities amani khaktagi natte Russia da leiba tongan ba cities jangkhai mari dagi mi thoglaktuna changsinba khongjangni. Masi sing asidagi hena khongjang kansinba milising amaga sadret henba Russia gi citizen singbu lal asida Russia gi mayokta lepagi damak Russian government na fajinduna jail da thangkhre. Masini video asigi mamangda chathariba Russia amadi Ukraine gi lal asi lan tawribra masimanaw khatnaribra haiba wahang asiga loinana video asi losinjare. Video asibu pambiba targati like subscribe amadi share tobiyo. Aduga karigumba adomna matam khajiktang fanglagadi video asigi comment tobiramo. Thanks. Video asi comment tobiramo. Thanks.